Hakchang phana lehenanabagidamag aikoina matau karamna ising thakadage haibagi matangda khangminase. Article asi huyelan pau sege lausing pukaigi kalamdagi laukhatchavane. Aikoi miyoibana hingbada sangdaba yadraba polam ahum hairagade mai ising amasung nungsitne. Hairiba ahum asi ama hek watpa matamda thawai panba jiba amata hingba ngamloidawribane. Malemda hairiba ahumag asi lengdana laire. Ahumag asigi tongan bakana ba singlay. Masigi manungda aikoi na sizinariba isinggi matangda khara khangminase. Ising aikoi miyoibana hingbada sangdaba yadraba polam amani haibase khudingmangna khangbaga loinana isingna aikoigi haksangda lauriba thaudangsingi matangda chaurakna khangnaraba ngaktane. Adubu haksang phana lehenanaba honabada ising matau karamna sizinagadage natraga thakkadage haibagi matangdade aikoina ka hena thiziluba taude. Isingna aikoi miyoibagi haksangda yauriba kayat kaya mathau tawbada mateng pangle maruwaina hakchanggi electrolyte balance tawba amasung blood pressure sang naina lehenanaba honaba sarutang tainaba sarukta thawgumba mahi puthokpa hakchanggi temperature regulate tawba amasung cell kayagi mapanggal phana lehenbada mateng pange. Ising chang naina thakpagi hainabi thambana aikoigi hakchang phana lehenbaga loinana ka hena chawthorokadabadagi ngakthokpasu ngamme. Mi amana nongmada yamdrabada ising cup Mapandagina taraga mathoi phawba thaknaba honagadabane. Masina aikoigi hakchangna mathau taba mahi adu watana lehenba ngamgane. Adubu aikoina ising thakpagi janabi kaya lay haiba khangna ngangna chattaba natraga khangdabadagi pangthakta thaksinbagi hainabi leitaba natte. Maram aduna achumba mawongda matau karamda ising thakadagi haibagi matangda aikoi khangminase. Ahanbada ayingba ising sizinabagi mahutta lumbu saba ising oina thaknaba honagadabane. Masina aikoigi haksangda yauriba tisu singna chupsinbagi chang helle. Ayingba ising thakpadagi de lumbu saba ising thakpana aikoigi haksangda yauriba amotpasing hena sengdokpa ngamme. Ka hena sare haiduna aikoina ungumna ingba ising kaidongnungda thakloidabane. Maramdi madu haksang sokningai oi. Ka hena ingba ising thakpana aikoida loklai hokta holakpa natragana chaba tumdabagi thawongsing thohalakpa yai. Anisubada aikoina ising thakpa matamda chana natraga leptuna ising thakpagi hainabi thamloidabane. Leptuna ising thakpa matamda aikoigi haksangda yauriba mahisingi balance ta akaiba lakpa yai. Haksangda yauriba mahisingi balance kairakpa matamda pamdaba henba mahising haksanggi atopa saruksingda senthokiduna arthritis kumba lainasing nahalakpa yabagi waithokpa lay masida natana lepna ising thakpa na digestion gi thabak thauram amade mineral sing chupsinbada mapung phalakta yai. Maram aduna aikoina ising thakpa matamda yariba makai phamlaga ising thaknaba honagadabane. Ahum subada hathu ising thakpa matamda aikoigi haksangda khudong sadaba kaya thohalakpa yai. Khudam oina thuribani haiduna ising khangthak thaksinba matamda hagatpana singba thokpa yai. Maram aduna ising thakpa matamda yamna chaning tana tamna thakadabane. Mari subada aikoina sak charingai matamda ising thakpa ase chanabi ama oina lakle. Adubu akhang isinggi matungina de charingai matamda ising thakloidabani haire. Chak sagadaba pung amarom walingaida ising yamna thaksinba natragana chak chaba toklaba matungda ising mapung phana thakpagi hainabi thamgadabane. Aikoina chak charingaida natraga chak sagadaba minute manga taradang ngaisilaklaba matamda ising yamna thaksinbana maram oiraga digestive acid sing dilute tawduna mapung phana chaba tumhananaba honabada khudong sadaba sing thohalakpa yai. Adubo chak charingaida ising thakpagi hainabi thadokpa ngamdraba singge oinade yamdrabada ising yaumama natraga anidagi hena thaktanaba honagadabani haina thiziloi singna phongdoknarakle. Article ase reliable source ta yumpham oiraga phongbane. Adubu masina medical professional singi pautaki mahut sinaba honabadi natte. Aroibada tabiriba pumnamakpo thagachare.